Nungsira Vichalinausing Nasi kind of Kangin Nagadori Allah-gi Fajaba Minglensing series though Makata Tarpo Oino Al-Qabidu gi Matangda Al-Qabidu Tingbi Haiba Mapu the Restrainer Allah na Chaukat Hanbi Jinjak Mahagna Pamba Kanagumba Amasung Lixili Tingzili Mahagna Pamba Kanagumba Allah Ta'ala na Ahing Bisingna Tumlingay Amasung Siba Matamda Mahagna Tingzinduna Tamme Allah Ta'ala na Louthokcharakpani.Adomsu Makoina Siba Matamda Amasung Sidaba Singino Makoina Tumlingay Matamda Amasung Mahagna Paisinduna Tamme Adugumba Miyoising di Tawaising Makoigi Matangda S.A.W.gi hukum Louthokcharakpani Amasung Amughanna Thabiraki Atay Atopa Tawaising S.A.W.gi hukum Louthokcharakpani Taibang Pana Asida Fattah Shaitan-gi Tawinsin ama Lairik Tawigumbesung Mapugi Asingba Manaisingi Damaktadi Shaitan busu Tingduna Thambigane Taseng namak Aigi Inaising Budi Nahaki Pangal Karisu Lairoi Makoigi Matangda Amasung Nahaki Mapuno Ogle Ngak Senbibo Oibada Kanagumba amagi thamoy di iman gi nur na masak nai na ngalabadi Satan gi thawinsin changba ngamloi maram di adugumba thamoy adu mikup khuding ningsa swaro khuding Allah ga tatna thanadaba achet mari leinai Allah bu khak kaude amadi kaubu ngamde asigumba thamoy amagi damaktadi Allah Ta'ala na dait lawri Satan bu mahangundagi tingduna thambigane Fazilat Wahei natraga talmachet yankhaida solaga pizervade Thagi khongkap chang naidaba nupi oibisingda kanagane